West Asiaꯒꯤ ꯑꯣꯏꯅ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯒꯤ ꯃꯔꯛꯇ ꯂꯩꯔꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯃꯇꯝ ꯀꯨꯏꯔꯛꯄꯒ ꯂꯣꯏꯅꯅ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯄꯤꯅꯤꯌꯟ ꯑꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯣꯡꯂꯛꯂꯤ꯫ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ, ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯅꯥꯂꯤꯁꯁꯤꯡ ꯑꯃꯁꯨꯡ ꯑꯄꯤꯛꯄ ꯀꯟꯇ꯭ꯔꯤ ꯈꯛꯇ ꯅꯠꯇꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯇꯣꯞ ꯀꯟꯇ꯭ꯔꯤꯁꯤꯡꯅꯤ ꯍꯥꯏꯅꯔꯤꯕꯁꯤꯡꯒꯤ ꯐꯥꯎꯕ ꯑꯆꯧꯕ ꯑꯍꯣꯟꯕ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯂꯛꯂꯤ꯫ ꯌꯥꯝꯅ ꯆꯥꯎꯕ ꯑꯞꯗꯦꯠ ꯑꯃꯈꯛꯇ ꯐ꯭ꯔꯥꯟꯁ ꯍꯥꯏꯔꯤꯕ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯐ꯭ꯔꯥꯟꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯗꯤ ꯃꯩꯖꯥꯎ ꯊꯣꯛꯅ ꯁꯥꯎꯔꯦ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯤꯟꯒꯤ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯤꯔꯛꯂꯤꯕ ꯆꯩꯊꯦꯡ ꯑꯃꯁꯨꯡ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯣꯛꯇꯣꯕꯔ 7ꯒꯤ ꯊꯧꯗꯣꯛ ꯀꯅꯥꯃꯠꯇ ꯀꯥꯎꯅꯗ꯭ꯔꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯃꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯔꯣꯀꯦꯠ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯕ ꯈꯛꯇ ꯅꯠꯇꯅ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯖꯔꯦꯂꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯌꯥꯎꯅ ꯇꯨꯔꯤꯁ ꯐꯥꯎꯕ ꯌꯥꯎꯗꯅ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯕ ꯇꯝꯊꯤꯅ ꯍꯥꯠꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯈꯛ ꯆꯠꯊꯈꯤ꯫ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯍꯦꯟꯖꯤꯟꯕ ꯇꯦꯔꯔ ꯑꯦꯛ ꯀꯌꯥꯁꯤꯡ ꯑꯗꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯌꯥꯝꯕꯅ ꯏꯖꯔꯦꯜꯗ ꯅꯪꯈꯤꯕ ꯑꯋꯥꯕꯗꯨꯒꯤ ꯁꯔꯨꯛ ꯌꯥꯈꯤ, ꯏꯖꯔꯦꯜꯒꯤꯗꯃꯛꯇ ꯂꯦꯞꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯃꯥꯁꯀꯤ ꯃꯊꯛꯇ ꯋꯥꯔ ꯗꯤꯛꯂꯦꯌꯔ ꯇꯧꯗꯨꯅ ꯂꯦꯞꯄ ꯂꯩꯇꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯔꯛꯈꯤ꯫ ꯅꯣꯡꯊꯛꯇꯒꯤ ꯑꯦꯌꯔ ꯕꯣꯝꯕꯤꯡ ꯆꯠꯊꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯄꯤꯛꯂꯕ ꯃꯐꯝ ꯑꯁꯤ ꯃꯥꯏꯀꯩ ꯑꯍꯨꯝꯗꯒꯤ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯒ꯭ꯔꯥꯎꯟ ꯏꯟꯚꯦꯖꯟ ꯍꯧꯈꯤ꯫ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯈꯤ꯫ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔ ꯗꯤꯛꯂꯦꯌꯔ ꯇꯧꯔꯛꯇꯨꯅ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯃꯥꯁ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯏꯖꯔꯦꯜꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯕ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯃꯥꯁ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯥꯟ ꯑꯁꯤ ꯃꯈꯥ ꯆꯠꯊꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯃꯥꯁꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯛꯂꯤꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯗꯨ ꯃꯇꯝ ꯀꯨꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃ ꯀꯦꯖꯨꯑꯦꯂꯤꯇꯤ ꯂꯥꯛꯄ, ꯑꯁꯤ ꯑꯅꯥ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯧꯔꯒ ꯁ꯭ꯀꯨꯜꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥ ꯑꯁꯤ ꯐꯥꯎꯕꯗ ꯑꯦꯇꯦꯛ ꯇꯧꯕ ꯅꯣꯡꯃ ꯅꯣꯡꯃ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯐꯥꯎꯕ ꯍꯥꯠꯄꯒꯤ ꯑꯣꯏꯕ ꯀꯦꯁ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯝꯈꯠꯂꯛꯄꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯗꯒꯤ ꯍꯧꯔꯒ ꯃꯥꯂꯦꯝꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯗ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯃꯥꯁꯅ ꯆꯠꯊꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯒꯗꯧꯔꯦ, ꯅꯈꯣꯏꯅ ꯇꯦꯔꯣꯔꯤꯖꯝ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯔꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯅꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯇꯦꯔꯔ ꯑꯦꯛ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯌꯥꯅꯤꯡꯗꯕ ꯇꯞꯅ ꯇꯞꯅ ꯐꯣꯡꯗꯣꯛꯄ ꯍꯧꯅꯔꯛꯈꯤ꯫ ꯉꯁꯤꯗꯤ ꯒꯥꯖꯥ ꯑꯀꯥꯏ ꯑꯇꯣꯏꯇꯅ ꯊꯜꯂꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯃꯥꯁꯀ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯃꯤꯌꯥꯝꯁꯤꯡꯗ ꯐꯪꯂꯤꯕ ꯆꯩꯊꯦꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯊꯣꯔꯛꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯌꯥꯎꯅꯔꯛꯈꯤ꯫ ꯃꯁꯤꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯗ ꯐꯥꯎꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯇꯦꯁꯁꯤꯡ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗꯅ ꯂꯩꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅꯆꯤꯡꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯂꯛꯂꯤꯕ ꯃꯇꯦꯡꯁꯤꯡ ꯑꯁꯤ ꯆꯪꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯕꯗꯒꯤ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯁꯨ ꯌꯥꯗꯕ, ꯊꯕꯛ ꯇꯧꯕꯁꯨ ꯌꯥꯗꯕꯅ ꯆꯥꯅ ꯊꯛꯅꯕ ꯂꯩꯇ꯭ꯔꯕ, ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯂꯤꯕ ꯑꯦꯗꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯑꯁꯤꯗ ꯇꯥꯡꯖꯗꯨꯅ ꯂꯩꯔꯤꯕ ꯒꯥꯖꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯆꯥꯕ ꯊꯛꯄꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯐꯪꯗꯕꯗꯒꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯤꯕ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯂꯥꯟ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠꯂꯥꯏ パꯏꯗꯨꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒ ꯂꯥꯟ ꯊꯦꯡꯅꯕ ꯈꯛꯇ ꯅꯠꯇꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯁꯤ ꯐꯥꯎꯕ ꯌꯥꯎꯅ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯂꯤꯕ ꯄꯣꯠꯂꯝ ꯑꯗꯨ ꯆꯪꯍꯟꯗꯅ ꯆꯔꯥ ꯍꯦꯟꯍꯟꯗꯨꯅ ꯁꯤꯕꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯦꯟꯅꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯃꯁꯨꯡ ꯂꯨꯆꯤꯡꯕ ꯀꯌా ꯑꯃ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯐ꯭ꯔꯥꯟꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤ 2025 ꯑꯁꯤꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯌꯨꯑꯦꯁꯑꯦ ꯑꯃꯁꯨꯡ ꯏꯖꯔꯦꯜꯕꯨ ꯐꯣꯡꯅ ꯁꯤꯡꯅꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ 190 ꯍꯦꯟꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯗꯨꯅ ꯂꯩꯔꯦ꯫ 190 ꯑꯗꯨꯗ ꯏꯟꯗꯤꯌꯥ, ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯂꯤꯕ G7 ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯇꯨ ꯁ꯭ꯇꯦꯠ ꯊꯤꯑꯣꯔꯤ ꯑꯁꯤꯕꯨ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯕꯗꯒꯤ ꯇꯨ ꯁ꯭ꯇꯦꯠ ꯊꯤꯑꯣꯔꯤ ꯌꯥꯗ꯭ꯔꯤꯕ ꯃꯈꯩ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯠꯇꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯐ꯭ꯔꯥꯟꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ G7ꯒꯤ ꯃꯅꯨꯡꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯦꯂꯦꯁꯇꯤꯟꯕꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫
यूरोपियन कंट्रीसिंगी मनung ओइरिबा नॉर्वे आयरलैंड अमसुंग स्पेन हाइरिबा कंट्री असि ममांगी चहीदा पैलेस्टाइन रिकॉग्नाइज तौख्रबनी फ्रांस हाइरिबा कंट्री असि नमु मखोइगी मतुंग ताबा ओइरकदौरिबनी इमानुएल मैक्रोनगी माइकेइदगी लौखटलक्लिबा खोंथांग असि यूएसए अमसुंग इजरायलगी माइकेइदगी यामना कन्ना यानिंगदबा फोंदोरक्ली यूएस की सेक्रेटरी ऑफ स्टेट मार्को रूबियोगी माइकेइदगी थादोरकपा स्टेटमेंट अमखक्ता इमानुएल मैक्रोनगी माइकेइदगी पैलेस्टाइनबु रिकॉग्नाइज तौनबगीदमक्ता होनरक्लिबा खोंथांग असि हमास अमसुंग मखोइगी ओइबा प्रोपेगेंडा असि मतेंग पांगनबगीदमक्ता लौखटलक्पा खोंथांग अमु ओइगनी October 7 की ओइना थोखिबा तमथिरबा थौदो अदुगी ओइबा victimsinggi mamaida khubakna thabagumani haiba wafam asi phongdokli Israeli Prime Minister Benjamin Netanyahu gi maikeidigi France gi maikeidigi Macron na lokholakliba khongthang asi October 7 gi oina thokliba victimsing adugi usittabani haiba wafam asi ga loinana France gi maikeidigi lokholakliba khongthang asina Palestine gi Gaza hairiba mafam asida Hamas singi oiba terrorism gi oina mayon chonghanabagi odamakti yamna chawba mateng ama oina thoklagani haiba wafam asi thamli Masi khudingma asidi suksoi soidana France ki maikeidagi lokholakliba khongthang asigi oina reaction asi laglagani haina khangle tawbatabu France President Emmanuel Macron ki maikeidagi lokholakliba khongthang asina ground da kayamuk yamna reality da masigi result phangma ngamgadawribagi Palestinian miyosing da kayamuk yamna kanaba phanggadawribagi haibagi wahang asi aduki matik yamna chawna thokli Hauzik photo da uriba asi matam amada leiramba Palestine hairiba state asigi oiba territory ga ngasi leiriba Palestine amasung Israel hairiba mafam anisigi oiba territory singni Two nation theory accept tawba ngamloi Israel hairiba country sibu recognize tawba ngamloi Arab ki leiriba country sing asigi matengdagi muthatkani haibigi oiba pandamna makhal makha kyagi oiba lalongching chathatuna lepa leitana thengnarak level lanfam singna ngasidi Palestine gi oiba area asi ilemlem silaktre Maramaduna mapangal kalaba country kaya amagi maikeidagi recognize tawrakle haiba taragasu ground gi oiba fibam asidadi thoidokpa awonbadi uba phangabagi mamidi leite European Union gi maru oiba country amasu oiriba UNHC da permanent sit leiriba France hairiba countries gi maikeidagi Palestine recognize tawrakpa asina atopa European countries gi maikeidagi su matung induna makha chatharakadra haibagi oiba wafam singdi yamna kanna phongdoknari अदुबु यूनाइटेड किंगडम की माइकेदगी फ्रांस ना मसीगुमलबा खोंथांग अमा लखोटकिबा तारगसु मखोइगी ओइनदी हौजिक फाउबगी मसीगुमलबा खोंथांग असि लखोटपगी ओइबा थोइदोकपा प्लान अमता लेते हाइबा वाफम असि मीडिया दा ओपनली फोंदोकपा हौरकली ngasi magaza hairiba mafam asida oiriba fibam asi World Health Organization gi maikeigi main made oiba chara henanbagi oibi yamna chawba epidemic amagumna disaster amagumbani haiba wafam asi fongdokli Gaza hairiba mafam asida lana karimata tawba yadana leiribana maram oiduna chana thaknabagidamagta awaba nanglaba miyusing asina etki oiba mateng pangnabagi oiba garising asi lakpa matamda siba fawba kidana thawai pamudana yomsinduna magi hanba tanagadoribani